Wishing mayam nungaibiri ngasi ay mayamda topic amatang haidarena point amanitang thamge tawani point sindudi akhigi kana share market ta invest tawroko invest tawgi rule moi sebina nawna sembai darene adum intraday tawgi dum rule khara ayonda an fine thing hibako aina tawrudagi madu mayam khangam bude adu khangaga su so amutanga sum haigen tawani aina haige tawrusi khigi trading account ko paisa di yaudaba adagi invest tawragadi laibako invest tawragadi laiba adadi balance di extra balance haidara yaudaba tamai tawbudo invest tawriba paisa do koina kanto share do koina yonthoena ko intraday taw adadi yonthoga intraday tawgen tawbuda ko adamai tawdaragadi moi fine thing yamko penalty haidara ne aduna samna haida lupa koina tawriba yoliba poto kenoda kuki investment tawla leiriba poto yonthoga madiduna intraday tawdaragadi intraday tawriba paisa do adugi 20% haidare 20% je penalty oina koida lawe moina penalty tawe ko aizu khangdang han tawrobne paisa maina chatlerame na yenga ai customer care phone dogan ma na keno investment tawla leiba paisa duna yonthoga share duna yonthoga madu intraday tawdaragadi 20% fine thingena adagi number 2 da adamaina investment tawla leiba paisa jiko sije khoina pochi yonthok taragadi madu yonthoibal pa samna dal pa lising mai po jole khala jipa lising mak se ngasi akhoi account da show daw de ko 80% ka dani show daw de je lupa chamai manung da marfu show daw ni de lupa kon bana next trading day da adamaina show daw ka ne ko adu point ani sim lere te umju point akhoi intraday hana di thaina de khoin intraday daw matam da madu da to mo paisa je khodak da dum akhoi account da show daw idna ko adu hojik ti madu gido show daw dre madu next trading day da wena changa kanena adamaina guidelines lay haiba point ahum jine ina ngasi mayam da sum khangan gena tawris atai is mayam moy abeno to kangu gi su niom di lay ne adu madu gi chapchabi di aijo khangdre adagi mathang da ina ngasi koirabi tungda store ama khadang company ama khadang ai mayam da recommend tawge tawjawni aina recommend tawge tawriba company dudi silare Rites Ltd haiba company dani company sin tawriba thawak si silare export tawba de consultancy asina changba company asi base de amsu NSE limited list tawi company is small cap company ni magi total market cap si lising mangaga sanipanga marfumatoi crore the current price 245 adagi face value is 10 ni promoter holdings jam pai 72.2 adidi ROCE 34.3 yamna adum ROC yam wangi ROE is adum wangi 24.3 adagi sales growth se 3 years to 22.3 adumai lere adagi debt se katang dile to company se matu ina di debt se yam chawde na adum loba yare adagi company se gi kano dividend piba khotpagi do amu yengasi company si dividend ma sahi mada 2020 da ma dividend ahum pigi bogo piri ba dividend ji 60% adagi 40% adagi 60% 2020 da piri duna total di 160% je koigi book value 10 oibnina kana lupa 13 tar haidi share ma aingonda leta di chahi ma moina piri sil 13 adagi 2021 ki oina suma anirak pigra march ta muka dadi january da muka punjalaga di 90% tare 90% je lupa mapan aje pagi oina share ma da lupa mapan je company sina pigra dadi bonus tamu yari bonus 2019 da muk pigra piri sina kamai tawge da amalerm sina mari biba adamaina pire aduna company se hojik phogi oina di bonus so adum phajana pigre adai dividend so adum phajana pi na adum habe yare aduna company se da mayamna sum meeting thamaning bai dare ne company se phai na adum ai wakan da khanja bai dare aduna yamna low da bai de mayam gi wakan tare long term investment gi damata company se da jo meeting thambiyo na sum haigen tawni aduna video se gi oina di matang se solution jarge mayam loibo yang bagi damata tagasari